BS6 update tabiriba amadi yengbiriba khwai khudingmakpu taramna okchari. Ngasisu BS6 update na miyamgidamak puduna lakchari. India gi tongan ba mafamsingda thokiba thoudok wathoksingi update khara miyamda thamjari. Yamna ngakningai oiba thoudok amada UP gi mafam amada nupi amana mahakka Nouna khangnaba nupa amaga punna plan tawraba matungda mahakka hana khangnaramba sahi nipan hena loinaduna leiminaramba ex-boyfriend amabu tamthina hatkhre. Thoudok asigi matangda fangba report ki matung inadi mihat asi chathariba nupi asi Ghaziabad hariba mafam asida yum panduna magi mapuroibagi yumda leirami. Masigi makha tarakpada nupi asina thabak ingkhangi sathok chachin tawba matamda thoudok asigi victim oiriba laikhidraba balbirga thengnarakhi. Balbir asi nupi asina leiriba yum asiga yamna naknaba mafam amada leiba miyoini. Masigi makha tarakpada nupi asina mahaki mapuroibagi yum adu thadok lamlaba matungda balbirga punna live in relationship ta kumjali singani mapandagi hauraga kumjali singani taraga taret phauba chahi nipan chupna makhoi ani leminnarakhi. Masigi makha tarakpada kumjali singani taraga tareta nupi asina balbir amadi mahaki marakta lainariba mari asibu thadatkhi amadi masigi matungda nupi asina mahaki anauba boyfriend ama khangnaba haurakhi. Satharakliba thawngsing asina maram oiraga balbirbu ngamkhai leitana sahonkhi. Madugi matungda balbirna nupi asiga Nouna khangnariba nupa asigi firolgi showroom ama balbirna mai thadok lami amadi nupi asiga Nouna khangnajariba nupa asina hangba showroom adu pungtum tumki. Accused oiriba nupi asiga Nouna khangnariba nupa asigi mamingna Surendra Chahai kawi amadi balbirna mahaki showroom asi mai thakibana maram oiraga Surendrana balbirgi mathakta laman khumningbagi wakhalon ama faurami amadi masigi makha tarakpada mahakna balbirgi mathakta polista case ama register tawki. Thoudok singasi thokhraba matungda ex-boyfriend oiriba balbirna nupi asiga unanabagidamak yamna kana honaki. Nupi asina su mahaki punsida charak chahingnaba amadi khana chainabagi thoudok sing toina thorakpana maram oiraga balbirbu mahakna manghannaba pambai thirakhi. Mihat asi chathanabagidamak nupi asina mahaka hauje khangnariba nupa asigi mamanaba Adul Rohit amadi Soni hariba miyoising asiga punna mihat asi chathanabagidamak saraulang thaki. Nupi asina thakriba langda balbirsu thuki. Nupi asina balbirbu Rohatanaga hariba mafam asida laknabagidamak haiki madugi matungda nupa asisu nupi asina hairakliba mafam aduda thungki amadi mafam aduda hanadagi thaurang tawduna leiraba nupi asiga Nouna khangnaba nupa asina balbirbu baseball sanabagi betna yamna tamthina fuba saibagi thabak chatharami masida natana beer bottle aduna balbirgi makoksu thugaiki. Balbirisu ichatpa hemanbadagi mafam aduda thawai thaki. Masigi matungda Surendra Chahai amadi nupi asina balbirbu hundoklamlaga mafam adudagi chatkhi amadi pulisna balbirgi mihata chenaba miyesing fagatki amadi makhoigi mathakta aingi oiba thabaksing lakhatnabagidamak thabak chathaba hauki. Yamna akiba pokpa thoudok amada Karnataka gi mafam amada class 10 da kariba nupamacha amana mahaki madomcha bu sex tawge haibada yadabagi damak Monna namduna madomcha bu hatkhre. Thoudok asigi matangda fangba report na hairi thoudok asigi matangda fangba report ta subnatagi class 10 khakta kariba nupamacha asina matam kharagi oina mahaki madomcha gi yumda leinanabagidamak mahak lakhirami. Mahakna madomcha gi yum asida lakpa matamda mahaki madomcha khaktamak leirami mahaki makhuradi mapalamda thabak amagidamak chathokiba tanjani. Numirangi matamda madomchana nupamasa asina pamjaba mathel ama thongduna punna samin thakminarami. Masigi matungda nupamasa asina mahaki kada changduna tumkhirami amadi madomcha asisu mahaki kada changduna potharami. Mikup kharagi matungda nupamasa asina
mahaki kaadagi thoraklaba matungda mahaki madomchagi kaada tuminna changlaklami aduga phamungda tumduna leriba madomchabu sex taunanabagidamak mahakna honarakhi tauriba matau aduda madomcha adu mikap khangthok thorakhi madugi matungda nupamacha asibu thina saiduna ka adudagi tanthorakhi madugi matungda nupamacha adu ka adudagi tuminna wa amata ngangdana mapanda thorakhi amadi nupamacha asigi wakhalda thokriba thaudoksing asigi matangda mahaki madomchana mahaki mama mapa amadi imung manungi family members singda soidanamaki haidoraklagani haiduna pukningda jingnaba faurami akiba asina maram oiraga nupamacha asi ahing tumthaba yakhide amadi matam khara kanaraba matungda mahakna madomchana tumliba ka aduda lotna amukka hana changlakhi mahakna changlakhiba adu madomchadi ningaidana tumkhibana maram oiraga nupamacha asina ka aduda changsilakpa adu khangkhide madugi matungda nupamacha asina mahaki madomchagi phamungi nakanda leriba mon ama paireba matungda mon aduna madomchagi mamaida namsinkhirami tauriba matau aduda madomcha adu mikap khangthok thorakhi amadi mahakna thaudo adudagi mahak masabu kanjanaba nanthok janaba honajaki adubu madomcha adu upai leikhide class 10 ta kariba nupamacha asina makhut ani changduna madomchagi mamaida mahaki areiba pangal thauna punamak phudoktuna madomcha asigi mamaida namsinkhirami matam khara yamna wana struggle torumlaba matungda madomcha adu sor phunba hemanbana maram oiraga taibang pal asi thadoktuna chatkhi thokriba tamthireba thodok asibu losinaba hotnaba matamda class 10 ta kariba nupamacha asina ayuki matamda mahaki mapabungda mahaki madomcha asi ayuk yahorakpa matamda heart attack na maram oiraga laikhidre haiduna mapada hairami laibak thiba thodo adu thopa matamda sumnatagi yum aduda leiriba asi nupamacha amadi mahaki madomcha asi khaktani masina maram oiraga nupamacha asigi wakhalda faujarami mahakna fongdokliba wafamsing asina maram oiraga mahak mihat asidagi nanthokpa yagani haiduna khanjarami tanja aduda nupamacha asigi mapa asi mafam aduda yausilakhi amadi yamna thuna police pau pikhi amadi police singna mafam aduda yausilaklaba matungda leikidraba madomcha adugi thawai yaugdraba hakchang aduna tariba mong matau sing adu ningthi jana kumna yengsilaba matungda police singi maikidagi misi asigi matangda karigumba thodok khara ngarang numidang athengbada thokre haibasi police na singnaba hauki laibak thiba thodok asida leikidraba nupi asi postmortem gidamak thaki amadi police na victim oiribi madomchaga yum aduda punna leminakiba nupamacha adugi mafamda police na wahang pahung chathaba haurami wahang pahung chatharakpa matamda nupamacha adugi mawong matauda yamna chingnaningai oiba mawong khara police singna uba fangki police singna nupamacha asigi managanda scratch kumba khara uba fangbadagi nupamacha asina mihat asigi matangda karigumba khara losinduna thamle amadi mihat asi nupamacha asina sathakiba oiramgani haiduna police ta yamna hena chingnaba fohanki madugi matungda police singna akanba wahang pahung sing chatharaba matungda nupamacha asina thokriba thodok sing adugi matangda wari liraklami mahangna madomchaga chak tu oba matungda mahangna madomchagi kada changlaba matung madomchaga sex taunanaba honaba matamda madomchana mahakpu rumdagi thina ngangaga tanthorakhiba amadi thokriba thodok sing asi maki mama mapa amadi family members singda hairakadra haiduna akiba pokpadagi thodok asi chathakibani haiduna fongdorakhi amadi mahaki mananganda tariba scratch asisu mahakna sapu kana madomchagi mamaida mon aduna namsanba matamda madomchana madubu lanthengnana bohotnaba matamda mahaki mananganda khotkibani haiduna su masana maral yazaki amadi madugi matungdagi nupamacha asi police na custody da thamki amadi nupamacha asi sumnatagi class 10 da kariba chahi nauriba angang ama oiba maramna juvenile eki makhada karamba seraksing lakalakpagi haibadu yengba tari BS6 update channel asidagi miyamna India gi amadi malingba toan ba mafum singda thokpa thodok wathok singi update kedamak miyamna channel asibu like comment subscribe to bidamo